Arambai News Guwahati da Manipuri Pao tabi basing buihan hanbu makta da cingangbam Sujirani na kurumjari hojing asigi samlappa mariba Pao sing lobirasi Congress lu chingbam sung party ticket kana tanarakhiba Dr. Ardendu De Dr. Durlab Samua Manilal Khorsing amasung Girindra ngasidi masa kakthatpikre asumna ahal oreba Congress lu chingbam sung hanagi minister Dr. Ardendu bu kokthok piramlaga hozai kendragi Congress ticket Debabrata Saikia da pirakre Ticket Pangdabadagi Waruraba Ardenduna, Hozai District Congress ki Pam Thado Kibagaloina, Congress Tagi Tokle, Lautokre. Aduda Sunatri, Mahaki Matungi Laduna, Hozai District ki Secretary Bijay Chakrabartisu, Party Thadokre. Party Thadok Patanatri, Ardendu Dena, Party Asigi Matakta, Maralkia, Siladuna, Ticket Pibagi Matangda, Assam the Laklam Kiba, AICC ki Congress Luching Ba Amana, Mahaki Mayum the Laklaga, Sale Piu, Ticket Pige, Hiramki, Haide. Asumna Congress na AIUDF ka alliance tawba sina handaki mikhala sida Congress na AIUDF tagi seat hena likna phangani Congress ki aroiba matam lakle hainasu Dr. Ardenduna Paumishingda phongdorakhi Nakalamaromda Nagaugda Dr. Durlab Samuasu ticket phanghodabadagi maihona saraduna party asidagi resign tawkibaga loidana district Congress ki president amasung general secretary phamsu thadokre Congress ki city office Congress workers singna kangkhong chahen ki town block Congress committee ngasidagi thonglon khre Nagaugda Congress karaklaroi haikibaga loinana Nagaugi MP oriba Pradut Bordoloidi imported MP nisu hairakhi Asamgi Barak Tampaki Hailakandi district ki manung channa Algapurdagi Congress MLA oina karamba amadi Congress ki mapangal kanba Barak Tampaki CM hainasu khangnaramba Minister Gautam Roy gi machanupa Rahul Roy ngarangim sagai sanumit Kasar district ki manung channa Udharbon Assembly Kendragi Independent Mirep oina Mirep che pishinkhre Panbayai Mahaki Apokpa Hanagi Minister Gautam Roy su Congress thadoklamlaga BJP changkiduna handak BJP Mirep oina Katigoradagi Mikhal Thengnagadoribani Paumi Singna hangba wahang amagi pakhum piraduna mapa bungbu ikai khumnei toigum sung politician amoina mapana party amagini aduga mahakna mahak masamaki oina de party amatagi natte mahakna udharbon miyamgi damak lepkani hairakhi Ningsing bayai Rahul Roy Kabu Sogotladuna Inglisingani Taramapanda Congress tagi resign tawkibani Handak bire boriba singi manungda yamnamak maraibak thiraba candidate ama thorakre Assam Jatiya Parisad AJP gi Moriani Kendragi Mirep Alok Kumar Ghosh ki Mirep che cancel tawrakre Mahaki ahanba Mirep che pishinbada awat palerambadagi Anirak subo oina chechang amuk hanna pisalaknaba hairakhi adubu mathangdasu incomplete oibadagi amuk hanna cancel tawrakhi Alok Kumar Ghosh COVID pandemic ki matamda miyamda angamba mateng pangkiba yamnamak thamoi chawba miyamna Raja Harishchandra haina khangnaba hana MLA su oiramba Moriani gi yamnamak masak naraba candidate amani haina longnaribane adubo amukka hena laibak thiribadi maki mirepche cancel torokhiba rangim sakai sanumit ki numidang maktada mahak heart attack tawduna advanced treatment ki damak Guwahati da purak pataki Ngase Mirep che pisin ki basinge manungda Barak Tampaki Lakhipur Kendragi oina BJP Mirep Koksik Raisu Mirep che pisin khre loinana BJP gi ticket tanarambadagi ticket phanghodraba thoiba singna BJP party thadoki baga loinana ngasi independent Mirep oina Mirep che pisin khre Maragasida Barak Tampaki Sonai Kendradagi Trinamool Congress TMC gi Mirep oina Dr. Maimom Santi Kumar su ngasi Mirep che pisin khre Panbayai handaki assembly mikhalasida Assamda hojik phawbagi oina Manipuri singi maraktagi Mirep oina chongthorakhiba singi manungda thoiba sing amadi Dr. Maimom Santi Kumar makhoi ani khaktangairi Examination da aranba sinabasingi mathakta cherak pinanaba akanba law ama semnanaba desamna taksinduna lakpagi saruka moina ngasi Manipur Human Rights Commission so hariba law si khudakta semnanaba lengakta yathang pikibabu desamna taramna ogladuna yathang asi lengakna thabakta onthok pikadabani hairakre Lagliba me thada pangthoknabagi khanariba bosem amadi kosemna lawba class 10 amadi 12 ki examination asigi mangoinana law asi sembiu hainasu desamna wakatlakli National Education Policy English Ingani kun mapung pha na chatna hanabagi khanani nabagi thoramama Palace Compound da leiba City Convention da pangthokiba thoramda Manipur gi CM N Birena Education Department kamari leinaba lenga ki official singna tolob ngaiduna matam lenbagi thabak khusu tawbigano
education asi ozaga satra sing khaktagi ohensi adu orabadi education asi soidana mai pakani miyoiba khunai kannaba honabada education na khwaidagi hena maru oi haikhre ngasi Naurem Birahari College da phamkiba wakat mifam amada college asigi principal amadi governing body ama leitaba maramna college asigi mahairoi sing ningthina mahi masing tamba phangdana layakli mahairoi sing tangdu laitana mahi masing tamduna lainanabagi damak anoba principal amadi governing body ama ningthina semdriba fawba hojik lariba college asigi mahairoi singi lob teaching staff amadi laikai miyamna paikhaliba khongthang asida ayetpa apanba amata pibirakanu haina waiton tu khundrakpam club amadi meira paibigi mihut sinduna khundrakpam mayai laikai chawkhat lupki secretary Seram Ongbi Ibenuna wafamasi phongdorakhi ngarang minuthong manaki AR transit camp ta pokhai khibado Pripak Pro gi Cobra Task Force CTF ki thongni haina Pripak Progressive ki Assistant Publicity Secretary TH Ising Chawna thadorpa chirol amana sengdorakli Arunachal Lengak na chaliba chahi inglisingani kunmathoi asi Year of Education haina lauthokhibaga loidana chahi asigi oina Arunachal Lengak na top priority pigadoriba si education sector dani masigidama lupa crore lisingama khaidoktuna thamkhre infrastructure teachers training amadi makhoigi nungai yaifanaba technology ojasingi performance evaluation leptana chathanaba angang oiringaidagi hauna checkshinaba amadi mafam kayada education center sing linkhatpa asina chingba yauna education ga mari leinaba thorang singda hena miyeng thamgani hairi panba yai handakta Arunachal Pradesh ki CM Pema Khanduna state asida quality education gi chang yamnamak hantharakli haibagi pendaba nungaitaba phongdokhrabane ngasi sagol sin limit aili ki match amada laliang sangagi nifutaruk suba minute ta chankiba goal amana neroka FC bu amasino da maithiba piduna Aizol FC na relegation zone dagi kakhatpagam khre match asida mai pakhiba sina yan laugi team asina game 13 dagi point 19 phangduna season asigi aroibda relegation dagi secure oibangamba group B gi manungdagi yan hanba team oikhre Mizoram gi chawkhat lamjel amasung sana khonabagi lamda achouba khumang chokshinba ama oina Aizol sahar dagi kilometer 10 muktang lapna Sairang din thargi ching area da FIFA na senthang pithaduna English ngini 13 tagi saba haurakhiba artificial football turf handakta Mizoram Football Association da khusinakre Chingilam leite mananaba tem thokpada Mizoram lengakna lupa lakh marfu thadaki hairi State asida artificial ground mapan sure adubu handaki asidi tunglam chatki oina su maru oiba training center ama oigadoribani haina association asina nungaiba phongdokhi Anoba ground asigi playing area na meter chama supna manga into taruk nipani amasung maikai mari makta meter mari wangba steelware mesh na koina khazili loinana artificial grass asigi maintenance ki damak tractor ama yauna mathau taba khusukulai kayasu FIFA na pitharakhi Hojik Indian Super League ta sanariba tongan ba team singda Mizoram gi sanaroi kuntra yauri tungdadi masidagi su hena sanaroi masing hengalakani hairi Haukiba pung kunmari asida wanopugi state singi manungda hojik phawbada ngasi oina COVID-19 positive oibagi report lakraba state singi manungda Tripura dagi ama Meghalaya dagi ani amadi Manipur dagi ahumni Asumna India da ngasi oina hojik phawda COVID ki anoba positive case lising kunga chonga kumapan phangkhre apun banabagi masing crore amaga lakh 16 lising manga ga chanipan hudra tare chaukhre Lying libagi masing na lagamaga lising marfutara tarukni apun amadi apun balai kidabagi masing lagamaga lising yang khaini pan chahumga kun manga yaukre ngasi goina hujik phawda India da COVID anaba punna chama supna ama laikidabagi paw lakli Panbayai India da khwaidagi sokliba state Maharashtra da ngasi goina hujik phawda COVID ki anoba positive case lising 13 ga chahum 38 phangkhre amadi miyoi 53 COVID number moiduna laikidre Panbayai hojik Maharashtra da active oriba case masing ngasidi lakh ama hen khraduna lakh amaga lising taruk supna humbudra lairi Ngarang Bengal gi CM Mamta Banerjee na sokhiba adu accident tagini haina ngasi preliminary police report amana hairakli local police ki video footage report mitna uhoba singi amadi Trinamool Congress ki member singna phongdorokpa matungina thodogasi soibadagi thokpani
Mamtagi garina mi chinba bazar area da leithok leisin tawduna thoringai yot ki yumbi amada thengbadagi mahaki car gi thong hangdokhi amasung thong aduna yumbi da phuramlaga thingjelakpada mahaki makhongda sokhibani haina di print na mayek sengna iri adubo Mamta Banerjee nadi miyoi mari mangana mangonda ilakpadagi gari gi thongda thengjinduna mahak sokpani amasung madu BJP gi khujin thorangni haina maral sirakli Amamabu oizarabaso mahakpu layingliba Kolkata gi Sheikh Suklal Kornani Hospital gi Dr. Amana Mamta gi phibam phagalakle hairakre Nakalamaronda BJP amasung Congress nadi Mamta gi sokpagi thodogasi drama ni hairakli Apple na iPhone 32 smartphones India da puthoknabagi thorang torokliba sina India gi habadi leba asigi miyoi kayada masing yamna thabak piba ngamlagani haina IT amsung Communication Minister Ravi Shankar Prasad nangasi paumishingda phongdokre Union Sports Ministry na Pandit Dindayal Upadhyay National Welfare Fund for Sports Person dagi na panglaba tennis player Jafrin Saikta lupa lakh 2.5 mangagi mating pikre Masina chahi asigi aroiba sarukta natraga mathang chahida Brazil da pangthokadoriba Summer Deaf Olympics da mahakna gold chanbagi khongjangda chawna mating oigani hairi panbayai chahi kulhumdoi suraba Jafrin na Englishingani taratare Summer Deaf Olympics da mixed double da Prithvi Sekhar ga partner oiduna bronze medal phangki masina tennis da Deaf Olympics da India gi ihan hanba medal oikhi Myanmar terrorist group singi list agi Arakan army lalhoba sing thokre terrorist group asina lebaga sida santi puraknabagi attack tawba lepkhibagi damak Myanmar gi junta lengakna Arakan army bu terrorist group tagi lokthokibane haukiba chahi humbudra muksi tongan ba ethnic lan soknaduna lakhiba Myanmar army da achoba singnaba ama oiduna lakhiba lalhulup Arakan army na rakhine gi greater autonomy gi damak lan hoduna lakhibane aroiba dangasigi tentak pamaroiba pau khara Assam da handak party ticket phanghau dabada maraibak thambal saliba si BJP thadokhiba sumrong hangna oiri difuda Congress mirep oina leplagani Barak Tampaki Silchar gi BJP MLA Dilip Pal handak ticket phanghau dabadagi BJP thadokhibaga loinana Kendra sidagi independent mirep oina chongthoklagani ngasi Silchar DSA ground da BJP gi mikhal gi mifam pangthokre CM Sarvanand su saruk yakhiba mifam asida Barak Tampaki BJP mirep ayamba ko khatuna CM na miyam da thawjal pibinaba haizakhi Umiyam Turel gi mathakta sariba Valley Bridge langliba Mars 38 gi manungda loisilaba yai haina Meghalaya gi Deputy CM P Stone Tinsong na ngasi phongdokre Maharashtra da Covid ki akiba gi fibam chathirakli Nagpur da mukasu lockdown thambagi warep laukre Karnataka da maroina Bangalore sahar da Covid case hengalakpadagi nimidanga thengbagi party sing thingjinkre loinana luhongbagi thoram singda miyamna tinbadasu athingba thamkre Rahul Gandhi na India da democracy leite haikre Bengal da Nandi Gram gi BJP mirep Suvendu Adhikari nadi hayeng irai numit mirep che pisilagani Prime Minister Narendra Modi gi chahi 49 surabi mama Covid vaccine kakre Amadi cricket ta India amsung England gi marakta sanagadoriba 2020 gi match mangagi series asigi ahanba match Ahmedabad ta hayeng irai numit ki numidang wairam pung 3 tagi sanaragani panbayai Indian team na test series tadi ahum amada ngamduna laikhrabane T20 series asidasu ngamnanabagi kanna hotnari Arambai News Guwahati da Manipuri Pao sandok chaba matang isida sigoini loishin jabaga loinana tabiriba singbom kasu hanna khurumjari